BJP के सेंट्रल लीडर सिंह कौरपदगी ngasi BJP Manipur Pradesh के प्रेसिडेंट ए सरदायाउना BJP के MLA सिंह ngasi न्यू दिल्ली गिदाmak Imphal thaodokhare ELITETV na phangba pau amada lakatoriba February 22 da state asida thamliba president rule asigi matam loirakpaga lunena haiba matam asi fawbi manungda state asida popular government ama semhaudrabadi constitutional crisis ama tholakpa yabana maram oiduna tangai fadana anobalenga ama semnabagi khongthang asi lokhalakpani masigi khongthang asigi manung chena BJP ge North East ki coordinator Dr. Samit Pratana BJP gi MLA sing amadi masiga chaminaiba party singi MLA singda call torokna New Delhi da khutakta lakna ba korokpadagi ngasi BJP gi president MLA sing amadi BJP ga chaminaiba party singi MLA sing New Delhi gi damak Imphal thadokna khibani ngasi Imphal thadokna khibaki manungda BJP Manipur Pradesh की प्रेसिडेंट ए सरदा MLA सिंह एल सुशिंद्रो के एस इबोमचा एस राजेन आई नोलिनी के रोबिंद्रो एस तिंगो एस कुंजकेश्वर एस निशिकांता एस प्रेमचंद्र सुयावी मखाताना अतोप MLA सिंह सु मथंग चंगलगनी हाइरे।